Ichanupa ichanupi amadi pokminaba ichalnupina ningsingbidrabasu pikliba isusingna nongma natraga nongmadi soidana thirakigani haibagi wakhalonda masa matomda sizaba ngamdabadagi Langol Oles Homda leikibani haina ahal lamana yamna thamoi sokna fongdorokle ngasisu Langol gi namiba nukshit marakta chetha yenglaga masulak pangai hore hiram masigi matangda Tom TV gi staff reporter Saugai Jam Gyane namasong senior video journalist Posangbam Sarattagi paudama malominasi Nongdon thakna wangbara panthau ipana mawangi malem leimana lumbara Palem imana maheli haiba ipa ipu singi pauro ngasigi mirolda wahanthok khanglattabagi mamiyama chawna tarakle masigi mayek larabu khudamdi lamdam masida ole som masing yam khalakpatanatana maduda lebidaba ahal walaktaba sini ima ipadi mitna ubalaini haibusi angang oiringaidagi hauna chindung illaga laklabasu ima ipa animak laiga pangkhakni haibadu ngasigi hogalakliba mirolda nawhona na ningsinghanbagi matam madu lakle ahal oiraklaba apokpa pokpising yumgi polum amani khanduna makhoibu tathi tawoina tawbiba amasung oles homda hektamak thamjinbagi machat ama lakliba se thingnaba honaba ngasidi tangai fadre macha mamauna hanna yengbiraktaba maram oiraga Langol Old Age Home da marom dom lakhiba Dilip Kamai kauba amana Tom TV da hai mahaki machanupa ama machanupi ani amadi pokminaba machanupi ani lei Mahaki machanupa adu BSF ta thabak tawi machanupa gi yum sari fawbudi haiduna makhoi punna mamau nupi gi haingang da leibe yumda chahi tara mari rom lerakhi machanupa na posting mafam da leikhibadagi mamau nupi na mahakpu fajadaba haiwata sizinatuna tathi tawaina tawba horakhe hu pijaraga hatokro haibu wafam fawba mamau nupi gi apokpina haikhibale madumak tawraklagadra khanbadagi chara nipan lak helaba matung Kanada su hairamdana home masida maromdom lakhibani haina ahal lasina thamoi shokna podom lakhi ai imau nupi sina ngasai wangang sang am phajadaba mama na hu pijara hato habagumba aro sila am dai sida chak chara nipan helaga lai nai home sida lai ai chi ama khakti ira maga thamma mai ai si jaragan khalam bai margin Singdun sangaga siraga khalakhanai adum isu leigo isu gi tamak ta dai hinge ko aina masi ko hingi sini nomudi soiduna isu sing na on thirakni aba wa ngang us kya haje de go duga simakti ai tawja haningte warju wana mama ne mapa ne midna overline ne haina rimna adubo mapa makok soira duna home da thamge khot ka na laise ai disi kapninga yamna Tilakpo yawi, kapningi, nungai tabi yam pawi. Masamaki apokpa pokpising ole chomda thamjinbagi machat ama khunai asida lerakliba sigi matangda home asigi chairman oinam mangina Tom TV da hai tungi punsi tensilaklaba amasung macha mamogi seba na lining oigadaba ahalsing ole chomda thamjilakpa si tasengna mi painingai ni nongma natraga nongmadi macha mamau sing adusu ahal oirakadori bani haibasi matam leiba khibikta niksing bachumgani hena pukning nungsiningai oiribadi apokpa pokpising home da thamjilaba matung siraba fawba loba lakloi haina macha singna phongdok lamba sini ahal oiraklaba sing kanadaba mini haina khanbagi wakhalol macha masu singna thadokpiyo macha mamau amo oibagi wahan thok khangna ahal singi thogal ningthina pangthokpiyo haibu wafamsu mangina makha tarakhi Yungi apokpa ipa imabu mina ubalai ni haiba khandaba aseng bai swar mangni haida ବ୍ୟବହାର thogolon khangna tawguni haiba khandaba asigumba akogi hujiki naha singi chatnabisi masigi chatnabisi matangdi ai thamoida hongdok cha haningi ihandu dagi lairiba macha singduna wakhandagi pangandagi mateng amata phangaroi haibagi wakhal adugi mami tarko matamda ahansi ipachi imasi ole hongumada ama thamkhraga ꯑꯩꯈꯣꯏꯅ ꯃꯉꯣꯟꯗꯒꯤ ꯀꯥꯟꯅꯕ ꯐꯪꯉꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯁꯤꯗ ꯑꯩꯈꯣꯏ ꯍꯣꯝꯗ ꯊꯤꯜꯂꯛꯈꯤꯕꯒꯤ ꯃꯑꯣꯡꯁꯤ ꯑꯩ ꯏꯁꯥꯅ ꯈꯪꯖꯕ ꯂꯩꯌꯦ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯁꯤꯔ ꯐꯥꯎꯕ ꯃꯣꯏ ꯂꯧꯔꯣꯏ ꯍꯥꯏꯔꯝꯕ ꯌꯥꯎꯏ ꯁꯤꯕ ꯐꯥꯎꯕ ꯃꯣꯏ ꯂꯧꯈꯤꯗꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯀꯥꯟꯅꯕ ꯐꯪꯉꯔꯣꯏꯗꯕ ꯑꯍꯟꯗꯨꯗꯒꯤ ꯃꯈꯣꯏꯅ ꯂꯧꯕ ꯐꯪꯉꯔꯣꯏꯗꯕꯅꯤꯅ ꯀꯥꯟꯅꯕꯁꯤꯡꯗꯣ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯊꯝꯈꯤꯕꯅ ꯐꯔꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯃꯈꯣꯏ ꯊꯝꯃꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯊꯥꯖꯕ ꯐꯪꯉꯦ